ngasi numida wairam phongkhiba tungan ba manipuri siphongsing amasum thokhiba thawdo wathoksing digi maruoibi I pausing myamla thamjagi hanbada paunu khol pausi digi lokhacharaga kuki phurupta namthak toba miyoi singni haina lakthokre lamdam asida thokliba sahi amaga tha ani fajilaklaba irang asigi woroisin puraknaba kuki singa wari sanaba hori haina seminist and beden ga guwahati da wari sarubani haiba kuki MLA ani CSO gi lusingba amagi mathakta kuki phurupta namthak toba miyoi singni haina lakthokiba loinana social boycott tawnaba phirep lawkhre haidi loina oirakliba phiba masina kuki jogsingi marakta sauna sayenaba amadi sarangnaba leide haidi pausina makha taraduna hai Manipur gi irang asi lakshinanaba kuki singa wari sanaba hawre haina seminist and berena phungdokhibu wafam adu ITLF amasung kuki NP na singba tuan ba lupsingna yakhidraba matung wari sanaba aduda saitu gi MLA hakholet kipgen tipaimu ki MLA usanglu sinati amadi mar NP gi president Joshep mar Yaroidri haiba khangmangam lairi maram asina makhoi uhum kuki singi marakta namthak toba miyoi singni haina laukthokle haina su serol amana hairi haujik thokliba irang asiga mari lainana kuki singi oina semkiba secret nampi intelligence department haiba group amana zawngam news ko kuki singi pau channel amana thagalakhiba post amada haukiba January 23 Manipur gi minister and beren kuki gi lusingba kharaga unaduna haujik thokliba irang asigi waroisin purakna wari sanare haiba wafam ama social media da viral oirakhi madugi matungda minister and beren masamang su media da kuki singa wari sanare amadi waroisin purakna thabak paikhatle haiba wafam phungdokhi adomaina ma kuki singi mahut chinduna wari sanakhiba miyoi singa du kana no haiba khangmangamdana lerakhibani wari sanaba du yaukhiba miyoi singa du MLA hakholet kipgen MLA Mungsalur sanati amasum mar NP gi president Joshep marni haiba khangmam kibanari kuki singi separate napi intelligence department na jongam news ta people report ki matungina hawkholet kipgenasi lan hek horak parigi minister and beren gi wari watai sanaba mi hoini mak highway sembagi lamgi compensation pibada miyamdagi sel saba misa amani minister phangnaba masagi furupu yontokpa misa amani hairenesu pausta pali makasa tharakpoina kanglai pakki maira dige topa maruiba pau kharanamu takyel da laidiba sai North East Regional Center sikuki amana director in charge oina puraga Mizoram da laithokibadigi mapu pandabaga manare Imphal West District ki manungsana takyel da laidiba Sport Authority of India sai North East Regional Center si mapu pandabaga sa manare Sai Regional Center asigi director in charge oina puriba Chuchampurdagi kuki masa lanmin thang hairiba mi asisu Mizoram gi Sai Center amana thabak tawduna laikhibadagi Regional Sai Center asigi thabak thorom kya da yamna sauna akaiba thokle hairi pausina phangba paugi matung inati takyel pata laidiba Sai North East Regional Center asigi makhada utlo Khumalang Park Mizoram amadi Nagaland singmada laidiba Sai Center singasi laidi hariba Sai Center singasi headquarter oina regional director ama laigadabani adubu full regional director gi post asi ngasi phawa haptana laidi haujik oina lanmin thang hariba Chuchampurdi gi kimasa sina director in charge oina puduna laibak thibadi hariba mi asisu Manipur da thokliba kangrup ani gi lana sina maram oiduna Mizoram gi Sai Center haujik laikre pausin hai niyam gi matung ina takyel pat laidiba Sai North East Regional Center asida full power regional director ama thamgada bani dubu hariba thampam tokpa director asi thambidaba maramna Sai North East Regional Center takyelna matam gi oina sana khonaba mari leinana paikhat kadaba thabak thoram kya paikhat pangamdana lairi House Center asigi director in charge oina puriba miyoi sina Mizoram da laikhiba maramna maru oibu official files file oina satnabana tana tangai fadana sathoksin tawdaba yadabu official gi thabak sing pangthokpa ngamdana leire haidi pausinai Imphal Aurangabad Patiala Guwahati na singbada phamung sahum leigadaba hotel amamam sanabagi order haukiba sahida thokre adubu hairiba center ahumdadi hostel asi saba loikre Manipur gi oina di hostel asi ngasi phaw sadana naidi masi kari ge no haiba Sai North East Regional Center takyel gi oina full regional director ama happy daba
Hauzik Director in Charge oina poriba kuki masashina su Mizoramgi Sai Center da leikibadagi mafam matam sana thabak pangthokpa ngamdabadagi Manipur gi oina sagadaba phamung jahum leigadaba hostel asi saba ngamdabani hadi Paushin hai aduki matik mathau taba hostel asi saba ngamdabadagi matam gi oina masana kayagi tournament kya pangthokpa makhaldagi sanaru amadi mari lainaba official kya Manipur da lakpa matamda laifam leitabagi awaba yamna sauna mayukna duna leire hairi hensu paus da palakli ato papam DM College Alumni Association amadi mahiroi singi mama mapa yauna mahiroi singna sangsilakpa khongjangda saruk yagani Dana Manjura University ki thokliba wathok athopa matamna lusindrabadi DM College Alumni Association su mahiroi singi khongjangna saruk yadun hena akan ma khongjang sangsilagani Mahiroi sing amadi association asina taliba demand adu athuba thabak to onthoraktrabadi mahiroi singi mama mapa phawbo yauna association asina mahiroi singi khongjang na saruk yagani haidi association asigi mihut singna ngasi DM University laktuna sara hienbigi khongjang sangchiliba mahiroi sing unakhiba galoinana pawmi sing unabada wafam asi phongdokhibani DM College Alumni Association ki secretary Sansam Joy Kumar na phongdorapagi matungina mahiroi singna sangchiliba khongjang asi maram sai Makoina sangliba si university asi kanana buhona bani association asina su wafam nipan yauna demand lainga ki mari lainaba singda pisin kiba laikre university asi gi anova BC hapa yauna mari lainaba singna thoklibu wathok asi ga mari lainana thaurang khara pekhalagani haibigi pau tabad nungaibadi phawe aduba pidiba thajabadu yauna mahiroi singa madi association asina taliba demand adu athubada thabak to onthoraktrabadi mahiroi singi mama mapa phawbu yauna association asina mahiroi singi khongjang saruk yagana ki atopa pawmana zaribamda combined force na operation sathaduna khulai kya fagatkre ngarang ayupung mapanda apa matamna Zaribam district ki Monbung village ta kuki militant singa security force singa left na nomai kap naraba matung ngarang numijung bapung taragan thuke minute tara taba matamna Zaribam district police ki OCS Ibotombi special mobile patrol unit in charge SIK Krishna na lusingduna kuntraga mapan suba battalion ki Assam Rifles amasung marfugatare suba battalion ki CRPF ki personnel sing yauna punna joint operation sadakre sadakiba operation adu numidang wairam pung tare lom tabada koki militant sing na purakpa sejinadriba amadi sejinaraba nongmai kaya gi maru amasung kulai su fogat pangam kre hairi farab kulai sing gi manungda magazine aniga konana M1 Caravel rifle ama Kap PRF nongmai maru sahumga kuntra ka taruk AK rifle ki kapthokraba tuning humfuga mathoi kapthokraba 8mm gi tuning ani Insert rifle ki kapthokraba 5.56 ki mm tuning mapan Insert rifle ki kap PRF nongmai maru ani SLR ki kap PRF 7.62 mm gi nongmai maru ama 12 bor kapthokraba tuning marfuga mathoi 12 bor kap PRF ki nongmai maru ahum Pompi ki kapthokraba tuning ama plate yaudaba BP jacket ama medicines bandage phi khara yawba backpack ama fire tracker ani yauri thawdo siga mari reina Zaribam police station case ma lokhat khari atopa pawmadana Zaribam railway ki platform da taduna leiriba urea harsing atuba matamda Imphal da puthokpiu kokomi Manipur ki mapal ki train Zaribam railway station jona pusilakpa Eureka Harbek kya hauzik railway station asigi platform da nongkhang saiduna taduna leiriba si atuba matamda Imphal puthokpiu haina kokomi na appeal torakli wafam asi hauzik Zaribam da leiriba coordinating committee on Manipur integrity kokomi ki assistant coordinator Sai Chandra Kunthau jamna lusingduna Zaribam ki railway station da koina satuna yengsin bigi khongsata phongdokhibane Yengsin Kongsat ka mari lainer atupa matamda Zaribam da leiriba urea harsing asi Imphal da thuna puthokpiu haina magna pawmising unabada phongdokhi magna makhata na haikibada aikoina khwaidigi ningamdaba si Manipur da leiriba CSO sing ima singna chinjak ta mipal tangdana ba haiduna ngasi phaw asabu thaudang lawduna lakli adubu lawmi singi khwaidigi maru oiba urea har asi Zaribam railway station ta duna leiriba si Manipur lenga ki khwaidigi ason banaki Manipur ki phangliba urea har gi kota sing asi Imphal da punaba thaurang tawbidaba amadi urea har sing awat pakya leiriba si laingana kohan da basi lainga ki mari leinaba minister amadi official singi ason mani Manipur da metric ton lising taraga manga urea har gi mathau tai hairabasu lainga na khangi
हारसिंग असि सिंगी लंबी पुरक्प मतमदा थेंगनरिबा अवाबसिंग असिसु लोइना खंगनरबा वाफमनि अदुबु थबक्ता पाइखतना लैरिबसिदि इकाय खंगदबिगी थवोंग नाखि ngasiगी खोंसत अदुदा कोकोमिगी वुमेन्स विंग अमरि स्टूडेंट विंग सिंगसु सरुक याखि अतोपा पावमना पीएम मोदी करंबा मतमदा मेकअप थोलकदगे प्रियंका गांधी जरिबम डिस्ट्रिक्ट ngarang khulai paiba kuki singa khut thoknabada CRPF personnel ama laikhidraba matung central government amadi prime minister Narendra Modi ngasi karamba matamda mikap tholakadagi haina congress ki lusingbi Priyanka Gandhi Vadran hangli ngarang jiribam da CRPF ki jawan ama laikhidabagi matangda lusingbi asina ma ki social media X account da awabas phongdurakli माना मखा तारदुन हाय ममांग सही मे अहुम देगी हौखिबा इरांग असिना स्टेटसगी कंगलुप अनि की मरक्ता खाइबुंग तानादुन लैरि फेबम असी योरकलबा फावबदा सेंटर लेंगा मदि प्राइम मिनिस्टर नरेंद्र मोदी न करी अमता हायदना तुमदुना लैबगुम लैरिबसी करम मतमदा तुमबदगी मिकअप थोलकदौरिबनो हायना सुहंगलक्ली अतोपा पावमना एडीजी इंडिया इंडेक्स 2023-2024 मणिपुर अमदि आसाम न मंजिल थारी नीति आयोग न ख्वाइदगी नौना थादोरकपा SDG India Index 2023-2024 ना अवांग नोंपोकी ओइना मणिपुर अमदि आसाम न सक थोरांगी लमदा मंजिल थारी कुमजा इंग्लिशिंग अनिगा कुनगा मथोइगा संगदमनबा मतमदा अवांग नोंपोकी अपुनबेगी ओइना पॉइंट निपान फंगदुना मंजिल थाबा अमलखि कुमजा इंग्लिशिंग अनिगा कुनगा निपान दगी हौना आसाम न निंथिने सक थोरांगी थबक थौरमदा जॉइंट तरागा तुरुक फंगदुना मंजिल थारी मणिपुर सु पॉइंट निपान फंगदुना आसाम ग मानना फ्रंट रनर कैटेगरी द मंजिल थाना सली त्रिपुरा न पॉइंट तरुक अरुणाचल प्रदेश अमदि सिक्किम न पॉइंट मंगा मिजोरम न पॉइंट मरी मेघालय न अहुम अमदि नागालैंड न पॉइंट अनि फंगि अवांग नोंपोक स्टेट अयाम्बा फ्रंट रनर स्टेटस फंगलबसु मेघालय अमदि नागालैंड न थर्ड परफॉर्मर कैटेगरी द लैरि नकल अमरोमदा Good Health and Wellbeing da Meghalaya na front runner status phangmangam khrensu pausida makhatarakli atopa pawmana salagi managing director oiramba samarjit ki yumda bom langsinduna pokhainkhre lamphel police station ki manung sanba tera hokrapom lekai da leiba hana salagi managing director oiramba n samarjit ki mayumda sakhangdaba singna bom ani langsilambadagi manungda ama pokhaikhre hairi पाउसी असिना फमो पाउसी की मतुंगिना बम पुखाइबगी थाउदो असि ngarang numidang pung 13 makai khar helakku matamna thokibani hairiba matam asida bom पुखाइबगी मखोल तारकपदिगी मियामना सेंथोक्तुना येंगनरुबदा पुखाइद्रि बम अमना नारेंगमम समर्जकी युंग थांगना लेबा नाइनेशन क्लब की एडवाइजर RK राजेन की थोंगाल की नकलमदा तादुना लेरम थेंगनखि हाइरि थाउदो थोफमदा लंफेल पुलिस की टीम अमा लाक्तुना येंगसलाबा मतुंगदा बॉम डिटेक्शन एंड डिस्पोजल स्क्वाड की टीम लाक्तुना टेक्ता कायदना बॉम मत लौथोखि तुंगदा इहिंग नोंग्याय मतुंग लंफेल की डंपिंग साइट बॉम मत फुखायनखि कनाना करी मरम की दमक बॉम अनि एदु लंगसिलमलिबनो हाइबा खंगमंगमद्रि अतोपा पावमना धनमंजुरी यूनिवर्सिटी की रजिस्टर इंचार्ज की वफम द महिरोई सिंह पेनद्रे धनमंजुरी यूनिवर्सिटी की रजिस्टर इंचार्ज न थमलखिबा वफम द यूनिवर्सिटी असि महिरोई सिंह पेनद्रे ngasi university asigi complex ta paumi sing unabada Dhanamandjuri University Student Union gi General Secretary Takhel Mayum DJ na paumi sing da phongdokhibadi university asigi taruk suba semester gi exam athuba matam tawgani hairiba wafam adu khakna mairoi sing na thengnari bu khudong sa da kaya si kokhan mangamroi ani suba amadi mari suba semester gi exam su aduga taruk suba semester gi exam ga punna tawhom thokpa अमरोमदा तफोम थोपनी अमरोमदा मंगा सुब सेमिस्टर की एग्जाम फाव हाइदोक्तरगा तरुक सुब सेमिस्टर की एग्जाम तौबना करमना वाथोक असि वरोइसिन पुरकदोरिबनो हाइबको हंगसंखि मांगना मखाताना हाय असिगुम्बा लैंगा की असोइब क्या सिना माहिरोइसिन तोवान तोवान यूनिवर्सिटी सिंगदा मखाताना माहि तमथनबा होनाबदा साउन अकाइब पिरि माहिरोइसिंगी कैरियर मांगबा याबगी फिबम असिगी टेक्साग असि कनाना पुगदबनो हाइबदसु मरि लेनबसिंगना पखोम बिबियो लोइनना माहिरोइसिंगना संगसिलिब खोंजंग असिदा मियामना लाना खलननबा होनबिगनो हाइनसु तखेल मायु बीजेन फोंदोख्रे अतोपा पावमना लानगे हौरकफम काउरबदी मितै मुतखिगनी लानगे हौरकफम खंगना इंडिया लेंगाना लुसिनगदबनी इप्सा मणिपुर सिन कुकी नार्को टेररिस्ट लेप्तना लांदारकपन मणिपुर की तुआन रिलीफ कैम्प लैरिबसिंग इंटरनेशनल पीस एंड सोशल एडवांसमेंट मतेंग पांगदुना लाक्ली हाउजिंग जरीबमना नौना थोक्लिप लान असिना मरम ओइरगा मियोइ 9 की मथक्ता लंजेनदुना रिलीफ कैम्प लैरि
Manipur miyamna khangduna leiraba lan gi wafam asi political parties na miyamda onsin takshilakpagi thaba asi tokpiro amadi political parties gi marakta Awapham tawba lepiro masi miyamna mafam matam sadri haina lawi haina IPSA gi secretary general sanajawba ningombabnu khuyek pi dubara serol aman hai siol asina hai ngasi thokliba lan asi amuk hana thoka loisi haiba taraga di lan ge horakpam ngasi gi mirol na masum tungi mirol na khangba sangi lan ge horakpam kaw kiba numitu da mitai fruit ki aroiba numit kawani ngasi thokliba lan asi Manipur gi tungi mirol gi yaifanaba khanduna thangliba khongthang adudagi tholakpani Manipur gi mafam khudimakta popi thab yaroi haina thiki Manipur gi reserve forest mi Tashinba Yaro Hena Tinki Hamadi, Memory Salak foreign immigrants Singu Masa Kandu Nabonaki, Asuguma Tabak Toram Singasibusin Kuki, Terisina, Atamna Singnaraki, Amadi Manipur Sikang Kong sign of Mapamarang Kang the Bamonda, Sin Kuki Narco Teris in the mutation in Matata, Landara Kibanadi. Seolasin High, Mite Punamak Susam per Kangpoki, no Pala Madi Morena Singbra Sangamdre, Mite Singi, Mayu make Urful Olanki. Mitai singna leijaramba masa masagi ingkolgi ngam khai phawba khangmangam danaba thugai duna semdokhe ba wafum sathamrakli makhasa tharak poina kangla pauduna sumna report tawri naurem thong de leiba prism higher secondary maisakre mairoi mapan dreams ta laikanari Impal West District ki Lampel Police Station ki manung sanma naurem thong da kaithel manakta leiba prism higher secondary school ki class 11A gi classroom da second period loirakpagi ayuk pung tarakra helakpada khangawduna mai salakre thaudo odura mairoi mapan sokpada rims hospital pukatuna lekanakre ngasi mai sakhiba du school authority staff singamadi mairoi sing ahan bagi wena sakliba mai edu makatana sandokna saktana bumuthana bohonaki tungda leikai club amadi miam thulaktuna mai kanwada mating pangbaga loidana Manipur fire service ki water tanker sing laglaga mai muthakhibana yamna sauna amangada aso apan yawgada badi kanmangki Miyamna mateng pangdun school building adudagi mairoi sing mafam sabada puthok hawna pamdaba thaudok thokadabadagi kanmangamki Miyamna mateng pangdun school building adudagi mairoi sing mafam sabada puthok hawna pamdaba thaudok thokadabadagi kanmangamki mai sakpa mafam adu Impal West DC Lampel Police Station gi OC su laktun hakthengani yengsinkhre Laikana kraba mairoi sing adu classroom manungda leibana pakatpa amadi maikhuna sorhonba ngamdabadagi wan tharakpa masa son tharakpa mairoi sing yorakpadagi rims hospital pukatuna laikana khibani ngasi laikana khiba mairoi sing adu nupi mairoi sing ayamani rims hospital da ahanbagi first aid piraba matung observation da casualty ward to admit tawduna thamkhe hospital gi maikaidigi mairoi sing adu thoina mi painingai oidri hairi mai edu school adu ga puna laiminaba building gi saruk amadigi mai horoktuna World among atakra thoki mausagum hindi class adumak sathagani hain school adugi vice principal KS William na phungdurakli losilak poina tentak na thajaninga riba paw mana ngarang jiri du nomai kamna bada sokpadagi layengduna lakhiba lekatna dunu lakhiba kuki militants maki mamingna thangilan songloi haiba Elias Joy sei kuntragani thoi mahak lekatna duna lakhiba du Sire hairi Miampuna anau babdet ngamina saya nasional sigi meke degi sup yang impam na makata na thamjari